Praise the Lord. I Chingkhei Ngamba Haorongbam, Grace Apologetics ki Did God Create Evil hairiba episode asida enao mayambu taramna okchari. Mayamgi yamna common oiba argument hairagadi malem asida lengli paliba upal wapal sa uchekna chingba pot khudingma mapu ibungona sembani. Maram aduna fattaba asisu soidana mapu ibungona sembu oigani haibasini. Adubo aikoina kupna research tawjaba matung inna fattaba haibase posak ama natte haibasini. Upu manungda thamjanba yaba pot natte. Fattaba asigi masa matomtagi self existence leite haijaninge. Fattaba se subnatagi afaba leitaba natraga yaudaba asibu fattaba kawi. Khudam oina aikoina angang oiringai turen mapangi lengoida makhun hallaga sanare. Makhun ado aikoina hojik munna khanjiluda makhun haibase tongana masagi self existence leite haijaninge. Maramdi lengoi lawthokhiba mafam adubu aikoina makhun haibani. Lengoi leramdragadi makhungi achumba wanthok ado khanglam loidabni mafam adugi matungin. Maram aduna malem asida leiriba lengli paliba upal wapal sa uchekna chingba kutingma mapu ibungona afaba oinabagi damak semkhiba ngaktani. Hena afaba amana mapu ibungona taibang miyoiba amadi sargadut singbu sembirakpa matamda achumba afaba khanba yabagi ningtamba do pirami. Asigi khudol asina kanagumba amada achumba afaba natraga aranba fattaba khanbagi ningtamba do leirami. Karigumba afaba anigi marakta nungainadaba khana chainaba thoklabadi madu phalattabagi khudamni haijaninge. Adubu hairiba fattabase mapu ibungona semakpani hairagadi lahangani khanjai. Aikoi makhatana explanation khara yengmina kisi kanagumba mioi amana ingbase leibra haina hangaklabadi aikoina soidana lei haina khumgani. Adubu mase aranba paukhum oigani maramdi aingba haibase masa matomtagi self existence leite. Suplatagi ingba haibase maisa leitaba haibadi hit leitaba sibu ingba haina kawi. Asigumna amamba hairagadi suplatagi mangal leitaba adubu amamba kawi. Mataw asigumna afaba leitaba adubu fattaba kawi amaromda hairagana isor yaudaba adubu fattaba kawi. Aigi nungsijrba isinausing mapu ibungona fattabase semakpa natte. Adubu fattaba oirakpa matamdasu mahakki athingba leite. Mapu ibungona fattabase athingba thamlamlagadi aikoi ngasi achumba aranba amata khanglamloidabani. Aikoi khudingmak machine robot gumna loina oiramgadabani. Adubu mapu ibungona aikoi kana amatabu program tawkhraba robot amagumna ohenba pamde. Aikoida achumba amadi aranba khangbagi pangal amadi ningtamba du pibiri. Khudam oina aina aigi nungsijaba mioi aduda I love you hairuba matamda aina mahakpu napuda I love you too halagadi madu aibu mahakna nungsibani haina lawa yaroi. Adubu aina nungsijaba mioi aduda mahakna aibu nungsi natraga nungsi de hairakpagi ningtamba adu leiraga aibu nungsi I love you haina hairakpa aduni aikoina pamjabase. Adubu aikoi malem asida taibang miyoiba ama oina leibagi maramna mapal naitraba mapu ibungo aikoina 100% di khangba ngamde haibase. Mapu ibungogi wahaina Roman chapter 11 gi verse 33 dagina 34 na yamna mayek sengna takli. Aigi nungsijrba isinausing aikoigi punsida thodok ama hekta thorakpa matamda aikoina isorna mase karigumba maram amagini haina khanbasu yawi. Adubu kona mapu ibungogi plan and purpose se tonganba oirami. Asigumba aikoina suktheng thengnade haibusu yaroi khanjai. Maramdi aikoi taibang mioi ama oibanina mioi amagumna wakhal khalle. Adubu mapu ibungogi pukning wakhaldi mioi bana mapung phana khangba amadi lamba phangde haijaningi. Aikoida chap chabu paukhum leitaba wahang kaya amasu adumak lei. Khudam oina mioi bana ayol aranda soidana takigani khangna mapu ibuna aikoi bu karigidamak semlibana. Ayol aran amadi fattabana thalakadaba malem asida aikoi bu thambibagi mahutta phajakraba sarga aduda mapu ibuna karigidamakta thambiramdribana. Asigumba wahang kaya ama leiri mioi bagi athenba wakhal asina lamba phangdaba. Adubu ngasi aikoi mapu ibungogi nungsiba aduda pukning thaminasi sinausi. Mapu ibungona aikoibu nungsibibagi maramna afaba achumba
natraga fattaba aranba khanbagi ningtamba pibibani chinausi mapu ibungona fattaba bu semakpa natte adubu fattaba tholakpadasu athingba thamde maramdi miyoibana khanba yaba fattaba adubu khandaduna khandrasu yaba achumba mapu ibungobu khanjaba ningjaba aduma mapu ibungogi apambani haibase isinau singi mafamda ai khanganjaningi video asibu yengbiriba tabiriba isinau khudingmapu ibungo jisu kristagi thawai asingba aduna na haunana thawai gi mikna anganbiba version